ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯋꯥꯔꯤ ꯃꯃꯤꯡꯅ ꯊꯝꯕꯥꯜꯄꯥꯠꯇ ꯃꯤ ꯑꯁꯤꯕꯒꯤ ꯃꯈꯨꯠ꯫ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯩꯄꯥꯛꯀꯤ ꯂꯝꯗꯝꯗ ꯌꯥꯝꯅ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯕꯨ ꯌꯥꯝꯅ ꯐꯠꯇꯕꯤ ꯂꯩꯔꯦꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯌꯥꯝꯁꯤꯡꯅ ꯐꯠꯇꯕꯤ ꯂꯩꯔꯦꯝꯕꯤ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯐꯠꯇꯕꯤ ꯂꯩꯔꯦꯝꯕꯤ ꯑꯁꯤ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯕꯁꯨ ꯉꯝꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯕ ꯑꯔꯨꯕ ꯄꯨꯈ꯭ꯔꯤ, ꯇꯨꯔꯦꯜ ꯀꯌꯥ ꯑꯃ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩ ꯃꯍꯥꯛꯅ ꯅꯩꯈꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯩꯀꯣꯜꯗ ꯆꯠꯇꯨꯅ ꯎ ꯋꯥꯗ ꯄꯥꯟꯕ ꯍꯩ ꯃꯈꯩ ꯂꯣꯏꯅ ꯍꯦꯛꯇꯠꯇꯨꯅ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯀꯣꯜꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯂꯩ ꯃꯈꯩ, ꯑꯄꯣꯝꯕ ꯂꯩꯁꯨ ꯌꯥꯎꯅ ꯍꯦꯛꯇꯠꯇꯨꯅ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯔꯕꯁꯨ ꯂꯌꯥꯝꯁꯤꯡꯅ ꯃꯃꯤꯠꯃꯛꯅ ꯎꯕ ꯉꯝꯗꯕꯅ ꯐꯠꯇꯕꯤ ꯂꯩꯔꯦꯝꯕꯤ ꯑꯁꯤꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯐꯠꯇꯕꯤ ꯂꯩꯔꯦꯝꯕꯤ ꯑꯁꯤꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯂꯩꯔꯦꯝꯕꯤ ꯑꯩꯕꯨ ꯐꯠꯇꯕꯤ ꯍꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯏ, ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯖꯧ, ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯐꯠꯈ꯭ꯔꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯄꯟꯊꯧ ꯑꯄꯣꯛꯄꯕꯨ ꯂꯧꯇꯨꯅꯗꯨꯅ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ? ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯅ ꯅꯩꯈꯥꯏꯕ ꯌꯥꯕ ꯅꯩꯈꯥꯏꯈꯤꯒꯅꯤ꯫ ꯂꯌꯥꯝꯁꯤꯡꯒꯤ ꯊꯃꯣꯏꯕꯨ ꯌꯥꯝꯅ ꯁꯣꯛꯍꯟꯈꯤꯒꯅꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ꯫ ꯑꯩ ꯑꯁꯦ ꯍꯤꯡꯆꯥꯕꯤ ꯑꯣꯟꯕ ꯉꯝꯕ ꯂꯩꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯀꯅꯥ ꯑꯃꯅꯁꯨ ꯈꯪꯕ ꯉꯝꯗꯦꯗꯅ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯧꯅꯤꯡꯕ ꯏꯅꯤꯡ ꯇꯧꯔꯦ, ꯅꯨꯡꯉꯥꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕꯤ ꯂꯩꯔꯦꯝꯕꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯤ ꯈꯜꯂꯒ ꯃꯊꯟꯇ ꯍꯧꯅ ꯍꯧꯅ ꯅꯣꯛꯆꯩ꯫ ꯁꯣꯝꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯂꯩꯔꯦꯝꯕꯤ ꯑꯐꯕꯁꯤꯡꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯋꯥ ꯈꯟꯅꯩ꯫ ꯏꯇꯥ ꯂꯩꯔꯦꯝꯕꯤ, ꯅꯪꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯕ ꯅꯠꯇꯔꯥ? ꯇꯣꯉꯥꯟꯅ ꯂꯩꯕꯤ ꯐꯠꯇꯕꯤ ꯂꯩꯔꯦꯝꯕꯤꯗꯣ, ꯃꯍꯥꯛꯅ ꯂꯥꯏꯔꯩꯄꯥꯛꯀꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩ ꯅꯩꯈꯥꯏꯗꯨꯅ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯔꯕ ꯑꯁꯤꯐꯥꯎ ꯂꯥꯏꯔꯩꯄꯥꯛꯀꯤ ꯂꯌꯥꯝꯁꯤꯡ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯗꯤ ꯈꯛ ꯆꯨꯝꯂꯣꯏꯕꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤ ꯏꯇꯥ, ꯃꯍꯥꯛ ꯐꯠꯇꯕꯤ ꯂꯩꯔꯦꯝꯕꯤꯅꯤꯀꯣ, ꯐꯠꯇꯦ ꯐꯠꯇꯦ, ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯆꯠꯂꯤꯕꯗꯨꯁꯨ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯂꯥꯏꯔꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕ ꯀꯅꯥꯒꯤ ꯍꯩꯀꯣꯜ, ꯂꯩꯀꯣꯜ, ꯄꯨꯈ꯭ꯔꯤ ꯇꯨꯔꯦꯜ ꯄꯨꯝꯕ ꯑꯁꯦ ꯃꯍꯥꯛꯅ ꯅꯩꯈꯥꯏꯅꯤꯡꯕ ꯃꯑꯣꯡꯗ ꯅꯩꯈꯥꯏꯗꯨꯅꯇ ꯂꯩꯔꯦ꯫ ꯍꯩꯀꯣꯜꯗ ꯍꯩ ꯑꯃꯠꯇ ꯄꯥꯟꯗꯔꯦ, ꯂꯩꯀꯣꯜꯗ ꯂꯩ ꯑꯃꯠꯇ ꯁꯥꯠꯇꯔꯦ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯍꯥꯛꯅ ꯅꯔꯣꯟꯗ ꯇꯧꯕ ꯊꯕꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯃꯍꯥꯛꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯥꯛꯂꯒ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯏꯇꯥꯁꯤꯡ, ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ꯫ ꯂꯌꯥꯝ ꯑꯇꯩꯒ ꯂꯣꯟꯅ ꯋꯥ ꯈꯟꯅꯔꯒ ꯑꯍꯤꯡꯗ ꯍꯩꯀꯣꯜꯗ ꯂꯩꯀꯣꯜꯗ ꯅꯩꯈꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯈꯪꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯇꯕꯨ ꯈꯪꯂꯕꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕ ꯌꯥꯔꯒꯅꯤꯗꯣ꯫ ꯍꯣꯏ ꯏꯇꯥ, ꯑꯗꯨꯃꯛ ꯍꯦꯛꯇ ꯇꯧꯔꯁꯤ꯫ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯄꯨꯝꯕ ꯂꯥꯏꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ, ꯑꯗꯨꯒ ꯋꯥ ꯑꯁꯤ ꯈꯟꯅꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯦꯝꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧꯁꯤꯡꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯦ, ꯏꯃꯤꯠꯅꯁꯨ ꯎꯔꯦ꯫ ꯆꯥꯎꯔꯕ ꯂꯥꯏꯔꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩ ꯅꯩꯈꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯔꯦ꯫ ꯅꯈꯣꯏ ꯂꯩꯔꯦꯝꯕꯤꯁꯤꯡꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯂꯩꯔꯦꯝꯕꯤ ꯅꯈꯣꯏꯅ ꯑꯣꯅꯤꯡꯕ ꯑꯣꯟꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯩꯀꯣꯜ ꯑꯃꯗꯤ ꯂꯩꯀꯣꯜꯗ ꯌꯥꯔꯦꯛꯇꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯣ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯄꯨꯈ꯭ꯔꯤꯗ, ꯇꯨꯔꯦꯜꯗ ꯂꯦꯝꯂꯩꯉꯥ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯩꯈꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯒꯦ꯫ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯕꯗꯤ ꯈꯨꯗꯛꯇ ꯍꯦꯛ ꯐꯥꯎꯁꯤ, ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯔꯦꯝꯕꯤ ꯑꯃꯅ, ꯍꯣꯏ ꯂꯥꯏꯅꯤꯡꯊꯧ, ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯃꯛ ꯇꯧꯖꯒꯦ꯫ ꯑꯗꯨꯗꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯖꯤꯟꯈꯤꯒꯅꯤ, ꯑꯩꯈꯣꯏꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯨꯔꯒꯦ꯫ ꯂꯥꯏꯅꯤꯡꯊꯧꯈꯣꯏꯁꯨ ꯁꯦꯝ ꯁꯥꯕꯤꯍꯧꯔꯣ꯫ ꯑꯁꯨꯝꯅ
ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯍꯩꯀꯣꯜ ꯑꯃꯗꯤ ꯂꯩꯀꯣꯜꯗ ꯇꯥꯡꯖꯂꯦꯟ ꯑꯣꯟꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯇꯨꯔꯦꯜꯗ ꯂꯦꯝꯂꯩ ꯉꯥ ꯑꯣꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯅꯍꯥꯟ ꯃꯈꯩꯒꯨꯝ ꯃꯀꯣꯟꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯉꯁꯤꯗꯤ ꯇꯨꯔꯦꯜꯗ ꯍꯥꯟꯅ ꯀꯨꯝꯗꯨꯅ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯨꯒꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯠꯇ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗꯤ ꯄꯦꯜꯍꯧꯗꯦ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯐꯖꯅ ꯏꯔꯨꯖꯊꯣꯛꯂꯒ ꯂꯩꯀꯣꯜꯗ ꯆꯠꯂꯒ ꯂꯩ ꯍꯦꯛꯇꯨꯅ ꯅꯥꯄꯁꯤꯗ ꯆꯤꯜꯂꯒꯦ꯫ ꯑꯗꯨꯒ ꯍꯩꯀꯣꯜꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯑꯃꯨꯟꯕ ꯇꯧꯖꯤꯡ ꯍꯩꯔꯥꯡ ꯃꯈꯩ ꯍꯦꯛꯇꯨꯅ ꯆꯥꯔꯒꯦ꯫ ꯋꯥꯈꯜꯗ ꯑꯁꯤ ꯈꯟꯗꯨꯅ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯨꯔꯦꯜꯗꯤ ꯌꯧꯔꯔꯦ꯫ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯇꯨꯔꯦꯜ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏꯗ꯫ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯉꯥꯁꯨ ꯑꯃꯠꯇ ꯃꯣꯡꯕ ꯎꯗꯦ꯫ ꯉꯥꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯅꯗꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯏꯔꯣꯏꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯆꯥꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯉꯥꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯫ ꯑꯗꯨꯗꯤ ꯑꯩ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯨꯝꯂꯔꯣꯏꯒꯦ, ꯄꯨꯈ꯭ꯔꯤꯗ ꯑꯣꯏꯅ ꯀꯨꯝꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧꯁꯤꯡꯅ ꯑꯣꯜꯂꯒ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ, ꯑꯣ, ꯃꯁꯤꯒꯤ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯑꯣꯏꯔꯦꯀꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩꯅ ꯈꯥꯏꯔꯝꯂꯤꯕꯁꯦ꯫ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯀꯦꯀꯨ ꯂꯣꯠꯇꯨꯅ ꯂꯩꯕ ꯑꯁꯤꯗ ꯑꯇꯣꯞꯄ ꯉꯥ ꯑꯃꯠꯇꯁꯨ ꯃꯣꯡꯗꯕꯅꯤ꯫ ꯉꯥ ꯑꯃꯠꯇ ꯃꯣꯡꯗꯕꯁꯤꯗ ꯉꯥ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ꯫ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ ꯄꯨꯈ꯭ꯔꯤꯗ ꯑꯣꯏꯅ ꯅꯪꯕꯨ ꯐꯥꯔꯒꯦ꯫ ꯑꯃꯅ ꯑꯃꯨꯛ, ꯑꯗꯨꯗꯤ ꯂꯥꯏꯅꯤꯡꯊꯧꯁꯤꯡ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯈ꯭ꯔꯁꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯉꯥ ꯑꯣꯟꯗꯨꯅ ꯁꯥꯟꯅꯔꯨꯁꯤ꯫ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯄꯨꯈ꯭ꯔꯤ ꯌꯧꯔꯝꯈꯤꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯂꯥꯏꯅꯤꯡꯊꯧꯁꯤꯡꯗꯨ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯦꯝꯂꯩ ꯉꯥ ꯑꯣꯟꯗꯨꯅ ꯃꯣꯡꯗꯨꯅ ꯆꯣꯡꯗꯨꯅ ꯐꯟꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤꯗꯨ ꯑꯃꯨꯛ ꯌꯧꯔꯔꯦ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯃꯃꯤꯠꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯉꯥ ꯃꯌꯥꯝ ꯑꯃꯅ ꯃꯣꯡꯗꯨꯅ ꯆꯣꯡꯂꯒ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯨꯔꯦ꯫ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯅꯦ ꯁꯤꯗ꯫ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯣꯡꯊꯔꯒꯦ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯩꯕ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯈꯨꯖꯤꯟ ꯑꯁꯥꯡꯕ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥ ꯑꯃꯠꯇꯗꯤ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯀꯔꯤ ꯉꯥꯅꯣ ꯃꯁꯤꯕꯣ? ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕꯁꯤꯕꯣ? ꯉꯁꯤꯒꯤꯁꯤꯗꯤ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯐꯥꯕ ꯉꯝꯗꯦ ꯇꯧꯔꯤꯕꯁꯤ ꯀꯔꯝꯅꯣ? ꯑꯩꯕꯨ ꯉꯥ ꯆꯥꯅꯤꯡꯂꯕ ꯀꯥꯟꯁꯤꯗ ꯑꯃꯠꯇ ꯆꯥꯕ ꯐꯪꯂꯣꯏꯗꯧꯔꯤꯕ꯭ꯔꯥꯅꯦ? ꯃꯍꯥꯛꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯃꯗꯤ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩ ꯅꯩꯈ꯭ꯔꯦ꯫ ꯃꯇꯝꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯉꯥꯁꯤꯡꯗꯨ ꯂꯩꯔꯥꯏꯗ ꯐꯟ ꯐꯟ ꯆꯣꯡꯈꯠꯅꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯩꯀꯣꯜꯗ ꯂꯩꯔꯨꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯂꯩꯔꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯗꯨꯗ ꯂꯩꯔꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯦ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ, ꯅꯪꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯔꯩꯄꯥꯛꯀꯤ ꯂꯨꯔꯕ ꯇꯨꯔꯦꯜ ꯑꯃꯗꯤ ꯄꯨꯈ꯭ꯔꯤꯕꯨ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩ ꯅꯩꯈꯥꯏꯗꯨꯅ ꯁꯥꯟꯅꯕ ꯑꯣꯏꯔꯦꯀꯣ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯂꯥꯏꯌꯥꯝ ꯑꯩꯈꯣꯏꯅ ꯐꯥꯔꯕꯅꯤ꯫ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯌꯥꯔꯔꯣꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯦ ꯃꯤꯐꯠꯇ ꯂꯥꯏꯔꯦꯝꯕꯤ, ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯁꯦꯟꯅꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯐꯥꯔꯦ꯫ ꯂꯥꯏꯌꯥꯝ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯑꯍꯛꯄ ꯆꯩꯕꯤ ꯆꯩꯇꯦꯡ ꯄꯤꯔꯒꯦꯗꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯃꯨꯛ, ꯂꯥꯏꯅꯤꯡꯊꯧꯁꯤꯡ, ꯂꯥꯏꯔꯦꯝꯕꯤꯁꯤꯡ, ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯣꯟꯕꯤ ꯉꯝꯕꯤ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯦ ꯀꯔꯝꯕ ꯆꯩꯔꯥꯛꯄ ꯄꯤꯁꯤ ꯍꯥꯏꯕꯅꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯂꯥꯏꯔꯦꯝꯕꯤꯁꯦ ꯂꯩꯔꯩꯄꯥꯛꯀꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯝꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯊꯥꯈꯤꯁꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯖꯔꯨꯁꯅꯨ꯫ ꯂꯥꯏꯅꯤꯡꯊꯧ ꯑꯃꯅ ꯈꯨꯝꯃꯤ, ꯃꯗꯨꯅ ꯐꯔꯒꯅꯤ꯫ ꯂꯥꯏꯌꯥꯝꯁꯤꯡ ꯇꯨ, ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯆꯤꯡ ꯑꯃ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯄꯨꯈ꯭ꯔꯤ ꯆꯥꯎꯔꯞ ꯇꯧꯕ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯕ꯭ꯔꯥ? ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯥꯜ ꯑꯣꯏꯅ ꯍꯧꯗꯨꯅ
ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯍꯧꯗꯨꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ꯫ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯅ ꯄꯨꯟꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯍꯦ ꯐꯠꯇꯕꯤ ꯂꯩꯔꯦꯝꯕꯤ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯊꯝꯕꯥꯜ ꯑꯣꯟꯗꯨꯅ ꯂꯩꯔꯨꯔꯣ꯫ ꯃꯁꯤꯅ ꯂꯩꯌꯥꯝ ꯑꯩꯈꯣꯏꯅ ꯄꯤꯕ ꯆꯩꯔꯥꯛꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯄꯛ ꯑꯁꯤꯗ ꯀꯥꯕ ꯉꯝꯗꯕ ꯑꯣꯏꯌꯨ꯫ ꯃꯤꯔꯝꯂꯦꯟꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯨꯠꯇ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯃꯥꯡꯕ ꯑꯣꯏꯌꯨ." ꯂꯩꯌꯥꯝꯁꯤꯡꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯐꯠꯇꯕꯤ ꯂꯩꯔꯦꯝꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯀꯔꯤ, ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯩꯔꯩꯄꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯕ? ꯐꯩ, ꯑꯩꯅ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯀꯩꯗꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯍꯣꯏ, ꯅꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯆꯩꯔꯥꯛ ꯑꯁꯤꯗꯤ ꯑꯩꯅ ꯐꯪꯈꯤꯗꯨꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯑꯣꯏꯅ ꯑꯣꯟꯈꯤꯕ ꯌꯥꯏ꯫ ꯃꯐꯝꯗꯨꯗ ꯂꯩꯌꯥꯝꯁꯤꯡ ꯅꯈꯣꯏꯅ ꯁꯦꯝꯗꯨꯅ ꯊꯥꯕꯤꯈꯤꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯊꯋꯥꯏꯕꯨꯗꯤ ꯑꯩꯅ ꯂꯧꯗꯨꯅ ꯑꯩꯒꯤ ꯏꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯒꯅꯤ." ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯐꯠꯇꯕꯤ ꯂꯩꯔꯦꯝꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯈ꯭ꯔꯕꯗ ꯂꯩꯌꯥꯝꯁꯤꯡꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯅꯤ, ꯆꯤꯡꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯂꯩꯕ ꯆꯥꯎꯔꯞ ꯇꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯠꯇꯕꯤ ꯂꯩꯔꯦꯝꯕꯤꯗꯨ ꯐꯥꯎꯔꯛꯂꯤ꯫ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯗꯨꯗ ꯐꯖꯕ ꯊꯝꯕꯥꯜ ꯑꯃ ꯑꯣꯟꯗꯨꯅ ꯍꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯑꯣꯟꯖꯔꯕꯁꯨ ꯍꯤꯡꯆꯥꯕꯤꯁꯨ ꯑꯗꯨꯃꯛ ꯑꯣꯟꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯣꯟꯗꯨꯅꯁꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯃꯁꯤꯅ ꯍꯦꯟꯅ ꯐꯔꯦꯗ꯫ ꯂꯩꯔꯩꯄꯥꯛꯇ ꯉꯥ ꯆꯥꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯣꯏꯅ ꯆꯥꯗꯨꯅ ꯂꯩꯔꯒꯦ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯨꯝꯂꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯔꯣꯏ꯫ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯇꯨꯅ ꯆꯥꯔꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯌꯥꯝꯅ ꯐꯖꯕ ꯊꯝꯕꯥꯜ ꯑꯃ ꯑꯣꯜꯂꯒꯦ꯫ ꯇꯥꯏꯕꯪ ꯃꯤꯅ ꯍꯦꯛꯄ ꯂꯥꯛꯄꯗ ꯑꯩꯒꯤ ꯊꯝꯕꯥꯜ ꯃꯈꯣꯛ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯃꯁꯥꯗꯣ ꯀꯣꯠꯁꯤꯟꯗꯨꯅ ꯐꯥꯔꯒꯦ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯆꯤꯡꯊꯗꯨꯅ ꯍꯥꯠꯂꯒꯦ." ꯐꯠꯇꯕꯤ ꯂꯩꯔꯦꯝꯕꯤꯗꯨ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯖꯕꯤ ꯊꯝꯕꯥꯜ ꯑꯃ ꯑꯣꯟꯗꯨꯅ ꯍꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗꯅ ꯃꯤ ꯇꯥꯕ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯤꯁꯨ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯄꯥ ꯃꯈꯩꯅ ꯆꯤꯡꯗ ꯁꯥꯗꯥꯟꯕ ꯆꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯈꯔꯅ ꯑꯃꯨꯛ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤꯗ ꯉꯥ ꯐꯥꯕ, ꯊꯝꯕꯥꯜ ꯍꯦꯛꯄ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗꯅꯤ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯆꯤꯡ ꯇꯝꯅ ꯁꯥꯗꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯅꯤꯈꯛꯅ ꯅꯥꯀꯜꯗꯒꯤ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ." "ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ." ꯄꯨꯈ꯭ꯔꯤ ꯏꯌꯥꯏꯗ ꯌꯥꯝꯅ ꯐꯖꯕ ꯊꯝꯕꯥꯜ ꯑꯃ ꯁꯥꯠꯍꯧꯏ꯫ ꯍꯤꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗꯦ꯫ ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡꯗ ꯏꯔꯣꯏꯕꯁꯨ ꯍꯩꯇꯦꯗꯣ꯫ ꯅꯍꯥꯟ ꯃꯈꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯤ ꯑꯗꯨꯃꯛ ꯈꯥꯝꯗꯨꯅ ꯂꯩꯕꯅꯤ꯫ ꯉꯁꯤꯗꯤ ꯍꯤꯁꯨ ꯑꯃꯠꯇꯕꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯑꯗꯨꯅ ꯏꯕꯨꯡ ꯑꯅꯤꯅ ꯊꯝꯕꯥꯜ ꯈꯤꯇ ꯍꯦꯛꯄꯤꯔꯝꯃꯨꯕ." "ꯍꯣꯏ ꯍꯣꯏ, ꯍꯦꯛꯂꯒꯦ꯫ ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛꯀꯗꯣꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ?" "ꯅꯆꯜ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤ꯫ ꯄꯨꯈ꯭ꯔꯤꯗꯒꯤ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯟꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯜ ꯇꯥꯟꯖꯔꯤꯕꯅꯤ." "ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯑꯩꯈꯣꯏꯁꯨ ꯁꯥꯗꯥꯟꯕ ꯆꯠꯄ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ." ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯥꯡ ꯊꯥꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯈ꯭ರಿ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯍꯤ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯕꯨ ꯎꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯁꯤꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯍꯤ ꯑꯗꯨꯅ ꯀꯅꯥꯅ ꯑꯃꯨꯛ ꯂꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯏꯆꯜꯈꯣꯏ, ꯅꯕꯨꯡꯈꯣꯏꯅ ꯆꯤꯡꯗꯒꯤ ꯎ ꯌꯥꯜꯂꯒ ꯍꯤ ꯑꯃ ꯊꯨꯅ ꯁꯥꯕꯤꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯂꯒ ꯊꯝꯕꯥꯜꯗ ꯍꯦꯛꯄꯤꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯊꯝꯂꯝꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯝꯕꯥꯜ ꯈꯔ ꯃꯈꯨꯠꯅ ꯍꯦꯛꯄ ꯍꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯊꯝꯕꯥꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯣꯛ ꯑꯗꯨ ꯃꯔꯣꯡ ꯃꯔꯣꯡ ꯃꯌꯥꯝ ꯑꯃ ꯂꯣꯡꯊꯣꯔꯛꯇꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯂꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯐꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯨꯠ ꯃꯁꯥꯗꯨ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯕꯗꯨꯕꯨ ꯂꯩꯔꯩ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯝꯕꯥꯜꯒꯤ ꯃꯈꯣꯛ ꯑꯗꯨꯅ
ꯆꯦꯠꯅ ꯂꯩꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯈꯤꯗꯨꯅ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯆꯤꯡꯊꯈꯤꯔꯝꯃꯤ꯫ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯐꯥꯖꯤꯟꯈꯤꯕꯅ ꯆꯣꯡꯕ ꯁꯨꯡꯉꯝꯗ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯨꯜ ꯇꯝꯅ ꯑꯃꯨꯛ ꯆꯦꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯌꯧꯔꯗꯨꯅ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ "ꯑꯣꯍꯣ ꯈꯨꯔꯥꯁꯤꯡ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ!" ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯔꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯃꯨꯛ ꯂꯩ꯫ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ ꯑꯅꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦꯅꯦ? ꯅꯈꯣꯏ ꯑꯅꯤꯅ ꯅꯁꯥꯗꯣ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ? ꯁꯤ ꯁꯣꯔꯗꯣ ꯆꯅꯤꯡ ꯇꯥꯅ ꯐꯖꯅ ꯑꯃꯨꯛꯇ ꯍꯣꯟꯈꯣ." ꯅꯨꯄꯤ ꯑꯃꯅ, "ꯍꯣ ꯈꯨꯔꯥ, ꯆꯤꯡꯌꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯆꯧꯕ ꯄꯨꯈ꯭ꯔꯤꯗꯣ, ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯀꯌꯥ ꯑꯃ ꯍꯧꯅꯕꯗꯣ, ꯃꯗꯨꯗ ꯍꯧꯕ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯕ ꯅꯨꯄꯥ ꯑꯅꯤꯒꯤ ꯍꯛꯆꯥꯡꯕꯨ ꯀꯣꯌꯦꯠ ꯌꯦꯠꯁꯤꯟꯗꯨꯅ ꯏꯔꯣꯜ ꯅꯨꯡꯗ ꯆꯤꯡꯊꯈ꯭ꯔꯦ꯫ ꯑꯃꯨꯛꯇ ꯊꯋꯥꯏ ꯀꯟꯃꯤꯟꯅꯔꯨꯁꯦ." ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯁꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯥꯖꯔꯝꯗꯦ꯫ "ꯀꯔꯤ ꯋꯥꯅꯣꯗ ꯏꯕꯦꯝꯃ ꯑꯅꯤ, ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯅꯣꯏꯒꯤꯗꯣ꯫ ꯊꯝꯕꯥꯜꯅ ꯃꯤ ꯆꯤꯡꯊꯈꯤ ꯍꯥꯏꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤꯅꯣꯗ? ꯑꯗꯨꯛ ꯂꯩꯁꯥꯕꯤꯁꯨ ꯐꯥꯔꯒ ꯑꯉꯥꯡꯅꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯗꯅ꯫ ꯑꯣꯟꯊꯣꯛꯅ ꯃꯆꯣꯡ ꯃꯄꯥꯛ ꯅꯥꯏꯗꯦꯗꯀꯣ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥꯈꯩꯗꯨ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯊꯦꯡꯅꯕ ꯅꯨꯄꯤꯈꯩꯗ ꯄꯥꯎ ꯑꯃꯨꯛ ꯇꯝꯂꯝꯃꯤ꯫ "ꯍꯣ ꯏꯅꯦ ꯏꯟꯗꯣꯟꯁꯤꯡ, ꯀꯔꯤꯅꯣꯃꯇ ꯍꯥꯏꯖꯒꯦ꯫ ꯇꯨ, ꯆꯤꯡꯌꯥꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯝꯕꯥꯜ ꯌꯦꯠꯁꯤꯟꯗꯨꯅ ꯃꯤ ꯑꯅꯤꯒꯤ ꯍꯛꯆꯥꯡꯕꯨ ꯆꯤꯡꯊꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯃꯤ ꯍꯥꯠꯍꯧꯔꯦ." ꯅꯨꯄꯤ ꯑꯁꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯔꯒ ꯅꯨꯄꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯂꯩꯁꯥꯕꯤ ꯑꯗꯨꯛ ꯐꯥꯔꯒ ꯐꯥꯒꯤ ꯇꯧꯔꯤꯕꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ꯫ ꯅꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯠꯂꯨ ꯆꯠꯂꯨ." "ꯏꯅꯦ, ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ ꯊꯝꯕꯥꯜꯅ ꯃꯤ ꯆꯥꯍꯧꯔꯦ." "ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯅꯤꯁꯤꯗꯤ ꯆꯞ ꯃꯥꯟꯅꯅ ꯉꯥꯎꯏꯗꯅ꯫ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯃꯇꯁꯨ ꯉꯥꯡꯗꯦ꯫ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯑꯣꯏꯔꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯁꯤꯡꯗꯨ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯅꯩ, "ꯏꯇꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯨꯈ꯭ꯔꯤꯗ ꯊꯦꯡꯅꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯣ ꯀꯅꯥꯃꯠꯇꯅ ꯊꯥꯖꯕꯤꯗ꯭ꯔꯦ꯫ ꯀꯔꯝ ꯇꯧꯅꯤ ꯑꯩꯈꯣꯏꯗꯤ? ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯝꯂꯒ ꯐꯥꯒꯤꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯉꯥꯎꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯤꯕ ꯁꯥꯏ꯫ ꯑꯗꯨꯕꯨ ꯈꯪꯒꯅꯤ, ꯑꯉꯥꯎꯕꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯝꯕ ꯄꯥꯎ ꯑꯁꯦ ꯊꯥꯖꯕꯤꯗ꯭ꯔꯕꯅꯤꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯂꯕ ꯀꯥꯟꯗ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯈꯪꯅꯔꯛꯀꯅꯤ꯫ ꯏꯇꯥ, ꯈꯟꯅꯗꯦ, ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯈ꯭ꯔꯁꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯇꯝꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯊꯝꯕꯥꯜ ꯑꯣꯟꯗꯨꯅ ꯂꯩꯔꯨꯕ ꯐꯠꯇꯕꯤ ꯂꯩꯔꯦꯝꯕꯤꯗꯨ ꯍꯤꯡꯆꯥꯕꯤ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗ ꯍꯥꯠꯇꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯅꯨꯄꯥ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯤꯡꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯦꯠ ꯃꯆꯦꯠ ꯐꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ "ꯍꯥꯎꯈ꯭ꯔꯦꯗ! ꯑꯁꯤꯒꯨꯝꯕ ꯑꯍꯥꯎꯕꯁꯦ ꯑꯃꯨꯛꯇ ꯆꯥꯈꯤꯗ꯭ꯔꯕꯅꯤꯀꯣ꯫ ꯂꯩꯔꯩꯄꯥꯛꯇ ꯉꯥ ꯆꯥꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯍꯥꯎꯕ ꯃꯤ ꯑꯣꯏꯅ ꯆꯥꯗꯨꯅ ꯂꯩꯖꯔꯒꯦ." ꯃꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯈꯨꯠ ꯑꯗꯨꯃꯗꯤ ꯆꯥꯔꯝꯗꯦ꯫ ꯑꯇꯩ ꯃꯐꯝꯁꯤꯡꯗꯤ ꯂꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯍꯛꯆꯥꯡꯗꯒꯤ ꯏ ꯊꯣꯛꯂꯛꯄꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯛꯇꯣꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨ ꯃꯤ ꯆꯥꯕ ꯐꯪꯕꯁꯤꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯤꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯈꯨꯕꯥꯛ ꯑꯗꯨꯗ ꯅꯦꯠ ꯅꯦꯠꯇꯨꯅ ꯆꯣꯡ ꯐꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯅ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯊꯝꯕꯥꯜ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯕ ꯃꯤꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯟꯖꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯔ ꯑꯃꯁꯨ ꯂꯩ ꯍꯦꯛꯄ ꯂꯥꯛꯅꯔꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, "ꯏꯇꯥ, ꯃꯈꯥꯔꯣꯝꯒꯤ ꯂꯩ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯃꯈꯣꯏꯅ ꯍꯥꯏꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯍꯧꯕ ꯊꯝꯕꯥꯜ ꯑꯗꯨꯅ ꯃꯤ ꯐꯥꯈ꯭ꯔꯦꯌꯦ꯫ ꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔ ꯍꯥꯏꯕꯅꯤꯗ." "ꯍꯣꯏꯅꯤ ꯏꯇꯥ, ꯑꯩꯁꯨ ꯑꯗꯨꯝꯅ ꯍꯥꯏꯅꯩꯌꯦꯅ ꯇꯥꯏ꯫ ꯃꯈꯣꯏꯒꯤꯗꯣ ꯃꯆꯤꯟ ꯊꯤꯔꯤꯕꯅꯤ꯫ ꯈꯨꯟꯖꯥꯁꯤꯒꯤ ꯆꯅꯨ ꯅꯤꯉꯣꯜꯁꯤꯡꯗꯤ
ꯄꯥꯠꯇꯒꯤ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯇꯨꯅ ꯃꯗꯨꯕꯨ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯍꯤꯡꯖꯕꯅꯤꯗꯣ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯃꯕꯨꯛ ꯑꯗꯨ ꯐꯠꯇ꯭ꯔꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯀꯨꯝꯗꯅꯕ ꯍꯥꯏꯗꯨꯅ ꯇꯣꯉꯥ ꯁꯟꯗꯣꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯈꯥꯔꯣꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯁꯦꯞꯄꯤꯀꯣ꯫ ꯀꯥꯟꯅꯗꯦ ꯏꯇꯥ, ꯉꯁꯤꯗꯤ ꯄꯥꯠꯇ ꯍꯦꯛ ꯄꯥꯜꯂꯝꯕ ꯂꯩꯁꯤꯡꯗꯣ ꯂꯣꯏꯅ ꯍꯦꯛꯇꯣꯛꯁꯤ, ꯑꯗꯨꯗꯇ ꯈꯪꯒꯗꯕꯅꯤ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯄ ꯁꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯊꯝꯕꯥꯜ ꯍꯧꯕ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯔꯦ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯅꯍꯥꯟ ꯃꯀꯩ ꯈꯥꯝꯗꯨꯅ ꯂꯩꯕ ꯍꯤ ꯑꯅꯤ ꯑꯗꯨꯃꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯍꯤ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯀꯗꯥꯏꯗ ꯊꯩꯗꯨꯅ ꯊꯝꯈ꯭ꯔꯕꯖꯥꯠꯅꯣ ꯂꯥꯏꯃ, ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ꯫ ꯅꯨꯄꯤ ꯑꯃꯅ, ꯃꯈꯣꯏ ꯃꯈꯥꯔꯣꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯂꯣꯠꯁꯤꯜꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯩ ꯐꯩ, ꯑꯩꯈꯣꯏꯅ ꯍꯤꯗꯣ ꯇꯣꯡꯗꯨꯅ ꯊꯝꯕꯥꯜ ꯍꯦꯛꯄ ꯀꯨꯝꯈꯤꯅꯤ ꯈꯟꯗꯨꯅ ꯂꯣꯠꯁꯤꯟꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯇꯥꯁꯤꯡ, ꯄꯨꯈ꯭ꯔꯤꯁꯤꯗ ꯍꯦꯛꯇ ꯀꯨꯝꯁꯤ, ꯑꯗꯨꯒ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜ ꯃꯈꯩꯁꯦ ꯂꯣꯏꯅ ꯍꯦꯛꯇꯣꯛꯁꯤ꯫ ꯍꯣꯏ ꯏꯇꯥ, ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯂꯣꯏꯅ ꯍꯦꯛꯇꯣꯛꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯕ ꯍꯧꯅꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏꯗ ꯊꯝꯕꯥꯜ ꯐꯖꯕ ꯁꯥꯠꯄꯁꯨ ꯍꯦꯜꯂꯝꯃꯤ꯫ ꯑꯗꯨ ꯇꯝꯅ ꯍꯦꯛꯄ ꯆꯪꯕꯁꯨ ꯌꯥꯎꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯏꯔꯣꯜꯅꯨꯡꯗꯒꯤ ꯊꯝꯕꯥꯜꯒꯤ ꯃꯈꯣꯛ ꯃꯌꯥꯝ ꯑꯃ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯂꯣꯏꯅ ꯌꯦꯠꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯏꯇꯥ, ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯏꯈꯣꯡꯁꯤꯗ ꯀꯔꯤꯅꯣꯃꯅ ꯌꯦꯠꯁꯤꯜꯂꯛꯂꯦ꯫ ꯏꯇꯥ, ꯑꯩꯒꯤꯁꯨ ꯈꯣꯡꯁꯤꯗ ꯀꯔꯤꯅꯣꯃꯅ ꯆꯦꯠꯅ ꯌꯦꯠꯁꯤꯟꯈ꯭ꯔꯦ꯫ ꯏꯈꯣꯡꯁꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯣꯏ ꯏꯇꯥ, ꯑꯩꯕꯨ ꯏꯔꯣꯜꯅꯨꯡꯗ ꯆꯤꯡꯊꯈ꯭ꯔꯦ, ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯑꯁꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯝꯕꯗꯨ ꯂꯥꯎꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯈꯣꯛꯁꯤꯡ ꯑꯗꯨꯅ ꯆꯦꯠꯅ ꯂꯩꯁꯤꯟꯗꯨꯅ ꯅꯨꯄꯤꯁꯤꯡꯗꯨ ꯏꯔꯣꯜꯅꯨꯡꯗ ꯆꯤꯡꯊꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯡꯗꯨ ꯑꯗꯨꯃꯛ ꯁꯤꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯣꯟꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕу ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯨꯠꯁꯤꯡ ꯑꯗꯨꯗꯤ ꯆꯥꯔꯝꯗꯦ꯫ ꯃꯈꯨꯠ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯦꯠꯇꯨꯅ ꯆꯣꯡ ꯐꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯍꯧꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯨꯝꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯅꯗꯕ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯃꯤꯄꯥꯏꯅꯕ ꯀꯌꯥ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯍꯛꯊꯦꯡꯅꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯏꯇꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯖꯈꯤꯗ꯭ꯔꯥ, ꯄꯨꯈ꯭ꯔꯤꯗꯨꯗ ꯍꯧꯕ ꯊꯝꯕꯥꯜꯒꯤ ꯃꯈꯣꯛꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯔꯣꯜꯅꯨꯡꯗ ꯆꯤꯡꯊꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯕꯤꯈꯤꯗꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯊꯥꯖꯔꯛꯂꯝꯂꯒꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯦꯝꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯈꯣꯏ ꯑꯩꯈꯣꯏꯗ ꯁꯥꯎꯒꯅꯨꯀꯣ꯫ ꯍꯧꯖꯤꯛ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯈ꯭ꯔꯒ ꯀꯥꯈꯠꯂꯛꯈꯤꯗꯕ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯕ ꯌꯥꯗ꯭ꯔꯦꯗꯣ꯫ ꯅꯨꯄꯥ ꯑꯃꯅ, ꯑꯗꯨꯝꯅ ꯂꯩꯊꯣꯛꯄꯗꯤ ꯈꯛ ꯆꯨꯝꯂꯣꯏ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝ, ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯇꯨꯅ ꯃꯗꯨꯕꯨ ꯌꯣꯜꯂꯒ ꯍꯤꯡꯖꯕꯅꯤꯗꯣ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯗꯨꯝꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯀꯨꯝꯂꯨꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯒꯅꯤ? ꯑꯇꯣꯞꯄ ꯊꯕꯛꯁꯨ ꯇꯧꯐꯝ ꯂꯩꯔꯣꯏ꯫ ꯑꯗꯨꯅ ꯎꯄꯥꯏ ꯑꯃ ꯊꯤꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯧꯔꯤꯕ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯃꯥꯡꯍꯟꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯇꯥꯗ ꯃꯇꯧ ꯀꯔꯝꯅ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯃꯥꯡꯍꯟꯒꯅꯤ? ꯋꯥꯐꯝ ꯑꯁꯦ ꯄꯟꯊꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝꯗꯤ ꯅꯠꯇ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯃ ꯂꯩ꯫ ꯋꯥꯐꯝ ꯑꯁꯦ ꯃꯉꯣꯟꯗ ꯇꯝꯂꯨꯁꯤ, ꯑꯗꯨꯒ ꯀꯔꯤ ꯀꯔꯝ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯧꯔꯤꯕ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯍꯟꯁꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯏ, ꯍꯣ ꯏꯄꯨ, ꯏꯄꯨ ꯆꯥꯎꯕ, ꯏꯄꯨ ꯆꯥꯎꯕ ꯂꯩꯇꯕ꯭ꯔꯣ? ꯏꯃꯨꯡꯗꯒꯤ ꯆꯥꯎꯕꯅ ꯀꯟꯅ ꯈꯨꯝꯂꯛꯏ, ꯍꯣ ꯂꯩꯌꯦ ꯂꯩꯌꯦ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯏꯃꯨꯡꯁꯤꯗ ꯍꯦꯛꯇ ꯆꯪꯂꯛꯎ꯫
नुपा खरा इमुंग चंगलमी अहल ओइरबा चावबना फमुंग हिप्तुन लेरमी मदुबु उरगा नुपा अमन हाइरई इपु नसा ngambidabra ha कशु तौदेदा नसु अखोय मयाम लाक्लिबसे करीगुम वफम अमगी लिखुन ताकपियो हाइना हाइजगे लाक्लिबनी करी वफम नोने नुपासिंग अदुना पुखरी अदुदा ओइरिबा फिबम थोकलिबा मवोंग मतौ अदुगी मरमदा वरी लिदुना पाउ पुम तमलमी अदुगा मखा ताना हाइरई मतौ करम तौरगा पुखरी दौरिबा मी साबा थमाला दुबु हेकदबगे हाइबदो मदु ताकपियो वफम असिदा अहल ओइरबा चावबना यामुना वखल खलमी अदुगा लाक्लिबा सिंग अदुबु येंगदुना हाइरई खुल असिदा ओइरिबा अइना तारिबा पावसे अइसु तसेंग नुंगाइजदे खुल असिदा मिसी मिना थोकलिबा सिदगी अइना सोइदना कनगनी करमना कनगदबगे हाइबदुगी वफमदो अइ हाइगे नखोय मुना तावको अइना हाइगदौरि वफम असिबु तारगा नखोयना थबक ओइना पांगथो तु पुखरी अदुगी ममांगदा लैरिबा चिंग अदुगी मनुंगदा लायोइरबु उजाव अमा लैबनी उजाव अदुगी मखोंगदा लायोइरबा थांग अमसु लैरोन चंदुना लैबनी थांग अदुबु लौथो अदुगा पुखरीदा कुमदुना थंबाल अदुबु मटत मटत कक्थलो थंबाल असatba मखै लोइना कक्थलो अदुमना तौरबदी सोइदना थंबाल अदु सिगनी अहल ओइरबा चावबना असुमना हाइबिरबदा मखोइदो यामना हराउजरमी अहल अदुबु मकोक नोंदुना खुरुमलमलगा युम अदुदगी थोलक्ले मखोइसिंग अदु चिंगतमना थुना यांगना अमुक चटलमी हौजिक्ति चिंग अदु यौरे चिंग अदुगी करम मफमदा लायोइरबा उ अदुना हौबगे हाइना कोयेंग येंगलमी मखोइ मयामना असुम येंगलकपना कोना थंगदा असौबु उ अमा मसा मरेंग यामना फंदुना हौरिबदुबु उरमी नुपा अमन हाइरई इताउसिंग इपु चावबना हाइबिरकपा लायोइरबु उजाव हाइबदो तु अखोइगी मांगदा हौरिबा उवसिना ओइरोइद्राने सोइदना ओइगनी उवसिगी मसक मवोंग असे हेक येंगबदा असंबा अमा माने अदुदि लायोइरबु उजाव असिगी मखोंगदा अखोइ चंगसिलसि असी हाइनदुना मखोइसिंदु उजाव अदुगी मखोंग तमना चंगसिलि अमन हाइरई उजाव असिगी करम मफमदा ओइरबु जानो लायोइरबा थांग अदुना लैरोन चंदुना लै हाइरिबदुबो अइसु खंगदेने इसे मफम अमदा हाना हेक्ता तौरगा येंगसि असुमना हाइनदुना उजाव अदुगी मखोंग वाइदा योंपाकना लेपाकतु तौखाइरमी असुम तौरकपना थांग अमा लैरोल नुंगदा इरंग लंगना तारिबदुबु उरे ए थांग असे सिदा लैरेने लेपाक अदु मखा ताना तौथदुना लायोइरबा थांग अदुबु लौथोकलमी थांग अदुबु फंगलबदा मखोइसिंग अदु यामना हराउजरमी लायोइरबा थांग असे फंगलबनिना हौजिक्ति पुखरी तमना अखोइ चटपा यारनी मतम असे थेंजिंखिद्रिङै थुना यांगना चलसि असी हाइनदुना मखोइसिंदु थांग अदु पुदुना पुखरी तमना अमुक चटलमी हौजिक्ति पुखरीदु यौरे इताउ थांग पाइबा नंगना हाना पुखरी सिदा कुमथबिरो नंगिना तुंग इल्लगा अखोइ मयामसु कुमथरक्लगी मखोइसिंदु पुखरी अदुदा कुमथनरमी अदुमना ताइबंग मीना पुखरी अदुदा कुमलकपा अदुदा पुखरी अदुदा हौरिबा हिंचाबी थंबाल अदुना मागी मखोक अदु मरोंग मरोंग लोंथोरकपा हौरए अदुगा मखोकसिंग अदुना पुखरीदा कुमलकलिबा मियोइसिंग अदुगी मखोंग मखुत अदुबु फाजिनबा हौखिरमी असुमना तौरबदा नुपासिंग अदु कोइराउ लाउबा हौरक्लमी इताउ थंबालगी मखोकना अइगी इसा पुंबरी येसिंख्रे थांग अदुना थंबालसिंग असिबु हाइदुना कक्पा हौरो थांग पाइबा नुपा अदुना पुखरीदा हौरिबा थंबाल मखैदु मखोकता लोइना कक्लमी महाकना सुमना कक्पा असिदा फत्तबी लैरेंबीना ओनबा थंबाल अदुबुसु कक्लमी लेखोक्तगी लैरांग अदु केलबदा मसादु सिरे ताइबंग मियोइबसिंग अदुदा फाजिलंबा अदु थादोरक्ले नुपासिंग अदुना इरोल नुंगदा लैबा थंबाल मखोकसिंग अदुबु लोइना मथक्ता पुखलक्लमी असुमना लोइरबदा थांग अदुना मी साबा थंबाल अदुबु हातोक्लमी इरोल नुंगदुदा मीसिंगी मखुत कयामा लेरंबदुसु थेंगनरमी मखुतसिंग अदुबु लोइना लौखलक्तुना मै थादोक्तुना मांगहलमी खुलदु लैबा अखंग अहि कयामा तौरगा पुखरी अदुबु लाई खुरम थोक्लमी
ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯧꯅ ꯊꯝꯕꯥꯜ ꯑꯃꯨꯛ ꯁꯥꯠꯄ ꯍꯧꯔꯛꯂꯦ꯫ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫